Manipur suba nupilal ningsing thoram pangthokre Manipur khunai asibu mapung oina nupa singbu nisatagi kannaba nupilal ama mathau tarabra haina khalli haina Chief Minister Nongthombam Birena phongdorakli amasung nupilal ningsing numit ka mari lainana ngasi chahi maudra rom surabi ima kayana saruk yaduna kunga nipalak suba state level nupilal ningsing lamjel pangthokre Mayambu Kurumzari adom ni yengpiriba si Impact News ni ay momoka salamna hauzi pungza si fawgi maruiba pausing miyam de pizari Manipur khunai asibu mapung oina nupa singbu niksadagi kannaba nupilal ama mathau tarabra haina khalli haina Chief Minister Nongthombam Birena phongdorakli Manipur lengak na sinduna nupilal Memorial Complex da state ki thakta pangthokiba marfurak suba nupilal ningsing thoramda wafam asi phongdorakibani thoram aduda chief guest ki warol pireduna Chief Minister Nongthombam Birena state asida chakcha mangda ayuktagi hauna yu thakpa school college sing nisha sizinabagi chang wangle maram asina khunai asigi yaifagadaba maru oiva issue adu thidoktuna lengak amasung miyam yauna amatto oina chatminaraga thabak tawminaragadi tangai fadaba lei haiki State asida paliba lengak leiriba security force sing miyam amasung CSO sing na punna chatminavana state asida ILP leire loinana CAV exam tawkhre state asida khwaidagi maru oiva issue asi NACN IM ki peace talk ki waration asi khaktamak ngaishilakle haiki ningsing thoram adu haudringai ki mangoinana nupilal complex ta leiba lamdam asidagi Thawai na pontha pikraba ima singi khubam amasung photo da Chief Minister Nongthombam Birena luchingduna lei katpaga loinana ikai khumnaba utki ningsing thoram aduda nupilal haina mingthonba dharma amasu utki yamna collective oiba approach sama Manipur da sangi ira ilai thoknaraga leibu nataba handak yengo citizen amendment bill pass tawni haibada koi kanagi chingi tangi nupi nupa adagi civil society government leiriba forces pullaga taknabadu ngase koi ani thona kanare gap ama exemptore ILP su phanghore koi Manipur gi nupi singi top sacrifice matik magun chidi koina ai gamba mana tharaga oiroi ngasi su angakpani 21st century gi competition yam kallaba matam sida Manipur gi nupina all India gi na mangjin thaba hiram khaya leigre yugi maroina country liquors machine ai khoi gi nupa sing da piri ba saitheng mayam se adu nupa da pi ba saitheng ase nupa du di sigre le hauri ba magi masa masu magi nupi du na oi hauri ba amadi oi hauga da madu gi abastra magi family du gi magi future du gi khalla ka da koi prevent to ma thuk tai Thauramadu da saruk yakiba Deputy Chief Minister Yumnam Joy Kumarna Manipur khunai da nupina mangzil thaduna khunai asigi maruoiba thodang kaya lauri loinana nupa singbu hiram kaya dagi kannanaba chap chaba achauba thodang kaya lauri lamdam asigi nupi singna lauriba thodang sing asi ngallingai matamdagi lauraklabani maram asina singthaningai oiraba nupi lalgi ningsing thauram asigi wahan thok leihanduna tumgi khunai da paujel piba maraibak maramdam nungsibagi wakhal leihanba thauram oihansi haiki Manipur society sida nupina hena mangjin tana aduga hena important oiba role lodna ayamba matamda society si kannaba aduga even Manipur nupa singsu kannabagi adugumai thodang che ayamba tam lor la enai almain thamjage masida koi amarom nai tagedi koi society kanma tagedi amarom da nupa mayam singsu kandabe adaba adugumai wakhalon amasu soina pomgane ne khali nupi mayam logiba adugumai thodang do kaudana ba haina ngasi sukuma numit sida koi thona parbi ima sing adu amona ningsing si amona moida sadanjali pneli katsi aduga moina kathokiba aduga moina kanodo pnele baki damakta khangiba miyang ga khanbado akoi ningsing ga akoi su mokoi gi mataw tamjarga koi miyang gi damakta yaipana ba koi khansi Nupilal ningsing numit ka mari lainana ngasi chahi maudrarom suraba ima kayana saruk yaduna kunganipa lak suba state level nupilal ningsing lamjel pangthokre nupi oibi singna thabak kana suduna masamau fana leibaga loinana lakadauriba mirol gidamak hiram khuding makta thauna fana mayon yaminasi haina nupilal ningsing lamjel asida saruk yariba ima singna paujelakli State level Nupilal Ningsing Lamjel Organizing Committee na sinduna Nupilal Complex tagi Singzamai Supermarket Fawwa Chenduna Mafam aduda Nupilal Ningsing Thoram amasu pangthoki
ningsing lamjel aduda Manipur da khundariba tongan tongan ba furup kayagi ima singna magi furup ki firol set chaduna saruk yaki ningsing lamjel asigi chahi kuntraga manga dagina nifuga manga fawagi kanglupta Khabamdagi Ningombam Sunitana Ahanba Nongpok Sekmaidagi Maibam Romitana Anishuba Amadi Thiam Konjildagi Kangabam Sunitana Ahum Subataki Jahinifuga Taruktagi Yankagamapan Fawagi Kanglupta Tagiel Kongbaldagi Chandam Thoibina Ahanba Paunam Indirana Anishuba Amadi Kakchingdagi Naurem Randonina Ahum Subataki Jahi Humpugi Matakta Leiba Kanglupki Kongjomdagi Thokchom Ivemhalna Ahanba Wangoidagi Thaudam Akasinina Anishuba Amadi Lilong Chajingdagi Ahaibam Memchana Ahum Subataki Chamula ban tanan bi debi nel edi phai ai che seng ai hai ro bi ai gi je lok gi hai di kwa gi angang wi nge gi ai ko gi hebit che anga ko yen de gi tum la ko thai na di khong ne sat gi hebit che khong ne thum chat pa ada gi chen ba achumai tak nai na ti ji de school lai tam ba ka de ko na tam da su adum hai na khom na tat na de gi chen ba ka tat pa ka thum hai dum la aba ada gi mu college ka na tam da su adum hai na dum tawi ming ji bi man kok jai Honaba kanba akoigi hakchang sajing kanna taw honaba adi sara ka tummaga leitaba phamma sara tumma leiba mido adudi akoigi isada ji am solokani chana cham thoibi asiyaw ge na khanbadi koire ba ko chau yaw yaw bo phang da ba ka se phang da handak ti phang ba du da yaw rei ne handak na ha ba ne pauna mindira tael khongban ai di sahi khuding gi yaw re ba hakum na kano phasta ye hadamuk na inam je aina horokpa mana phasta re bani chen kita yam nak chen na chen min ra pai ta re khangde maitai ni pi gi thongna je mayang asong pa na ra ga sune ko khoi gi ngamna ba sakti nong sa gi tai dam lo he ba ko ai gi ming di ran do ni ko we kasing da gi ne yumnak ki naurem ne yumnak na handak ka yauri se ani ro su bane na lamu mamang da di tare su batai hanang na ahum su batai asmaina yaw ba se ai di ai gi punsi jina lei ba mi di pilan jen se yaw ge haina dum khalle le pe ai ya ka sini ka we chidi nupi lan ja pha second gi wafam nata na ima lei ba ki damakta icha isu jing ja kalhong da ba ya de mama akoi na khut thang ka tara ba di icha jing ja charak tong gi dare haida na tholok kon ai haibam memsa lilong cha jing chi khong dai kin laibak da langi ba irang tauri ba ning ba thung ba ma sung thung da ba kaya ma su lai re ko masigi nungai ta ba mem se nupi mama ma oina khoina thaudang je laujare hairaga ai khoi ji amtang haibagi wa khalon da ne thoksere ini ko ibu ai mi em malangambi alliance tonjam ngombi nalini devi ada hadaki ni pilan lamjen je koi maiba ma jilam den je bangam de haidna ai lamjen je phastani na jelak pana te ai nu pilan ge je campaigner na sahi kudingi lamjen thabani ai drama yawbani bakim nan sama sabani sahi kudingi drama ji ai ne ijerakani pabung khel chanda dagi tha hum chalaga ado yam nungai na koina chelai mi lising amaga chahum longge manungda ai sani ga trama thebok ta bangam gi ai sahi 71 year old age pension ni State asida Pak Shanna Pangthok Nariba Marifurak Suba Nupilagi Thauramda NEIDP Manipur State Unit na Susinduna Terata Laiba Masagi Office ta Pangthokre Thauramaduga Mari Lainana NEIDP Manipur State Unit ki President Dr. NG Bijoyna Hai Manipur gi Puwari da Manipuri Nupi Singna Kunai Asigi Damakta Lauramba Thaudang Sing Sinthabada Loiba Nairoi State asida ngasi fawbada Manipuri nupi singna hiram kaya da lepa leitana leibaki amasung kunai asigi damakta thaudang kaya lauri haiki ngasi gi thauram adu da NEIDP Manipur State Unit ki thaumi singna thawaina pontha pi khraba ima singi photo da leishu katuna ikai khumna ba utkhi
नुपीसिंगी थौदांग यामना चावी मणिपुर की समाज दा आदुना नुपीसिंग बो अखोइना मतम पुनमक्ता अखोइन व्यवहार तोम थोई अद मरुओइना ngasi नुमित असि की निंगसंगा हौख्रबा मतम मदुदा 1939 ngasi sahi marifu sure madudida nunga khraba ahal mayam do madu leadership law lobirama mayam do akhoi mayam punamaki ningsing bo ena ngasi akoina asi tarik 32 December sida nupi lal de asi observe tawjabani. Differently able Mahairoi da piba Bharti Infertile Scholarship Program amasung makhoigi career counseling ki matangda awareness kam workshop amangasi Spastic Society of Manipur na sintuna langthabal kunja Tapokpi Bajar da Laiba Center asigi campus ta pangthokre thauram adu Bharti Infertile Scholarship Program gi matenga loinana Sisu Sarothi Guwahati ga khusamnaduna pangthokibani thauram adu ka mari lainana Spastic Society of Manipur gi Secretary Laishram Tokendras Rikina Fongdorakpada Bharti Infertile Scholarship Program gi makhada differently able Mahairoi Singh Haibadi class 11 pass taubadagi hauna higher studies taubada changba senfam sing reimbursement taubagi khudong chaba piri Manipur dagi medical tamliba Mahairoi yauna research scholar tauba Mahairoi kaya scholarship asi phangba ngamkhre haina phongdoraki thauramadu da Manipur State Legal Service Authority ki advocate Asapurna Devina Rights of Person with Disabilities Act 2016 gi matangda differently able persons singna phangpham thokpa hak singi matangda wangangki loinana business consultant analysis Dipti Kumar Sagai Jamna Career Council and Need of Soft Skill gi matangda wangangki thauramadu da Manipur University ke administrator Jarnail Singh Person with Disabilities Manipur ki State Commissioner Dr. Kumar Jitchu Saruk Yaduna differently able persons sing bu pukning thaugatki Students with disabilities Dr. Tambani Leire Manipur da PhD tauba ko JRF fawa adagi MA tauba BA tauba mayam amasu yauri adu ngasigi scholarship singna makhoi da changi ba keno singse loina reimburse tauga dauba aduguma program amani mamang sahida North East ki oina sam 96 keno tauba matung manung da akhoi Manipur dagi kunipan 28 student with disabilities na sigi scholarship se phangi koina masida yam nungai jabdi akhoi disability sector se hanadi amna person with disabilities singse yumdagi puthoktada yamna marginalize adumaina miyeng amada handaba mongda yengamada hojekti MCS fawa MFS fawa adugumba hoju contribute to ngami haiba si hojik yam slowly keno sanction lei Beti Bachao Beti Parao ki makhada Baby Talent Show amadi rally amangasi pangthokre District Administration Imphal East amadi Integrated Child Development Scheme ICDS Cell Imphal East District Program Officer DPO ani na punna kusamnaduna wangkai angom laikai da laiba World United Youth Club ki club ta pangthok Kiva Thauram aduda Wangkai Kendra ki MLA Henry Okram Imphal East District ki Deputy Commissioner Dr. Rangita Bali Waikhom World United Youth Club ki President Ningthau Khongjam Babu yauna makhoi kayana sarok yaki Thauram aduga mari lainana Mahairoi angang nupi macha singi oiba Ishai Jagoi amadi poetry recitation competition ama pangthoktuna Mahairoi nupi macha sing asida platform ama piduna makhoigi haithoi singthoiba utnabaki tanja ama pikhi ngasigi thauram aduga mari lainana Wangkai Kendra gi MLA Henry Okram na haikibada Imphal East Deputy Commissioner ki mityeng makhada nupi oibi singbu pukning thaugatpa makhoisu nupa gumna aikhoi mioiba khunai asida chap chawa fida phanghangadabani haiba haina changsilakliba khongthang asi Kendra asigi mihut ama oina chap chana sagali makhatana nupi singi right amadi makhoina thengnariba khudong chataba sing thengnanaba hotnabada mahakshu mapungfana mateng pangani haina MLA asina makhataki Baby Talent Show Beti Bachao Beti Parao siga mai lenena silam ba haitara smana silam se yam phai inkhalai ba ngang jesu takpi tambi ba ari moi gi talent show moina kari khange na khangja budugi matakta kari tambi ba yai haibdi angang ngi tagi moi da nupi masa sing se haibdi namdhara ga leram ba se maina to bisem na phi ta phai haitara ka matam da nupi pok pa se haitara hu pap ki type ta nupi po di lan chale na khanaram ba do khana dana ba awareness program ko mani haitara hanagi wakhalo nupi ni ba khena ba gi nupi ne hantana yeng
ꯅꯥꯕꯒꯤ ꯑꯗꯒꯤ ꯑꯇꯣꯞꯄꯒꯤ ꯃꯔꯜꯅꯤ ꯑꯇꯣꯞꯄꯒꯤ ꯀꯩꯅꯣꯅꯤ ꯕꯔꯗꯟ ꯑꯣꯏ ꯈꯣꯠꯂꯤ ꯍꯥꯏꯕꯅ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏ ꯗꯥꯎꯔꯤ ꯁꯤꯁꯇꯦꯝꯁꯨ ꯂꯩꯕꯅꯤꯅꯀꯣ ꯅꯥꯟꯊꯣꯛꯅꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯅꯕ ꯑꯩꯈꯣꯏꯕꯨ ꯁꯃꯥꯖꯁꯤꯗ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯃꯈꯣꯏꯕꯨꯗ ꯏꯖꯨꯀꯦꯁꯟ ꯐꯖꯅ ꯏꯖꯨꯀꯦꯁꯟ ꯄꯤꯔꯕ ꯑꯗꯒꯤ ꯃꯈꯣꯏꯕꯨ ꯀꯟꯕꯤꯔꯕ ꯍꯥꯏꯗꯤ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯍꯥꯠꯇꯣꯛꯄꯤꯕ ꯈꯣꯠꯄꯤꯕꯁꯤ ꯇꯧꯕꯤꯗꯕ ꯑꯣꯏꯔꯕꯗꯤ ꯑꯦꯝꯄꯥꯋꯔꯃꯦꯟꯁꯦ ꯑꯣꯏꯕ ꯉꯝꯒꯅꯤ Thaubal District Police na district asigi manung channa lokhatpa cheksin thorang ke manung channa ngasi ayuk pung 5 pung 10 fawwa Thaubal hawkha maning laikai da yum changduna thi humba ki thabak chathakre Thaubal District Police ki Deputy SP Commando ke Dananjoy gi command makha da nupi police jawba commando gi team amana mafam adu ki yum chamaga kunga manga rom da thi humba ki thabak adu chathakibani thi humba adu da mifami pundi amata yawkhide hairi Matang swais da break am lawjage break ki matung da Citizenship Amendment Bill 2019 ngarang atheng bada Rajya Sabha da pass tawkhibagi paw amadi Manipur amasong malem gi tongan ba I paw sing puduna lakjage Impact News pu mideng ta duna lebiu Mayam bo mukana taram na okchari bulletin asigi makha ta ba paw miyam da pizari Citizenship Amendment Bill 2019 ngarang atheng bada Rajya Sabha na approve tawkhibaga loinana Parliament na bill asi pass tawkhre bill asigi dama ngarang upper house da vote tawnabada Member Chamaga Kunga Mangana Bill Asibu support Taukibaga Loinana Member Chamaga Supna Mangana Bill Asigi Mayok Laiki Panbayai High River CAVSC Haukiba Ningthokaba Numita Lok Sabha da pass Taukibani Citizenship Amendment Bill 2019 Asina Citizenship Act 1955 Semdokpaga Loinana Laibak Asige Yumthang Nariba Afghanistan Bangladesh Amadi Pakistan ge non-Muslim Furup Taruki illegal migrants sing Indian citizenship Pigadawribani Bill Asigi Matang Dangarang Union Home Minister Amit Shah Rajya Sabha da High Bill asi Muslim community ke mayok ta laiba bill nate loinana bill asina North East state singi interest ta karigumba makhal ge khudong thiba amata piroi NDA government na state sing asigi culture social amadi linguistic indicator ta ngakna thamgani hai Assam da Citizenship Amendment Bill gi mayokta maheroi singna changchilakiba khongjang ka hena henjilakpadagi state asigi city da matam kaktaba curfew lakthokre Dibugar da su curfew thamjinkhre hairi loinana Deputy Commissioner na Army singda flag march sathanaba khanghankhre pawgi likhun matung ina ngarang Guwahati da maheroi lising kaya na punsilaga Citizenship Amendment Bill 2019 ge mayokta khongjang chatharakibani khongjang adugi manungda gari kaya akai atoi thokhan batanatana mai thaba faw yauki hairi khongjang adu police na namthana ba hotnabada lathi charge tawbata natana tear gas phawwa katki hairi ngarang numidang pung 3 tagi state asigi district tarada pung kungamari internet service shutdown tawkhre hairi Hauzik Chathariba Hero I League ki Real Kashmir amadi Kerala Gokulam anina ngasi sanagadaba league match adu Srinagar Airport weather phatabana maram oiraga matam kaktana yaithokre haiba match adu Kashmir gi TRC Turf Ground da sanagani haina taurambani league asigi ngarang sanakiba league match da Mohan Bagana Traubu Panjil Marishino da yamna lakchana maithiba pikre Hauzik Chathariba Indian Super League ISL 2019-20 da ngasi North East United amadi Chennai in FC anina lamba taunaragani hariba match asi ngasi numidang pung 8 makhai taba matamda Guwahati gi Indira Gandhi Athletic Stadium da sanagani legacy gi ngarang sanakiba league match da Odisha na Hyderabad Pupanjil ahum anida maithiba pikre Odisha gi Sri Shiv Chhatrapati Sports Complex da sanakiba match atuda Odisha gi Panjil ahum adu Carlo Digado Shiko Marmandas amadi Martin na match ki kunga 8 nifuga mathoi amadi humbudara mathoi shuba minute singda chankivani aduga Hyderabad ki Panjil ani aduna Bobo amadi Rohit Kumar na match ki humfuga manga amadi marfuga mapan suba minute ta chankivani Aroba the bulletin asigi headlines amohana miyam da thamjage Marpurak Super Nupilal Nixon Thoram Pangthokre Manipur Khunai Asipu Mapung Oina Nupa Singbu Nisadagi Kananaba Nupilal ama mathau tarabra haina khalli haina Chief Minister Nongthombam Biren phongdorakli
Amasung Nupilal Ninsing Numitka Mari Lainana ngasi chahi Maudrarom Surabi Ima Kayana Saruk Yaduna Kunga Nipalak Suba State Level Nupilal Ninsing Lamjel Pangthokre